census tawbada ayetpa pirakpasing chairak pigani haina lengakna kiba kaya pirabasu census tawba lakpasing miyamna boycott tawgani haina campaign for just and fair delimitation gi finance secretary Sunil Karamna fongdokre Manipur lengakna sinduna state asida August 16 tagi census tawgani haina thawrang toriba asigi mangoinana NRC hana chatnanaba honabada lamdam asigi miyamna lawgadaba thawdang singi matangda ngasi mutum phibau mayai lekai laibungda pangthokiba miyamgi mifam amada Sunil Karamna wafamasi fongdokladuna makhatana haikibada Manipur lengakna ngammi matagum namduna census tawraklabasu miyamna boycott tawgani aikhoigi tungda lakadaba mirolna ingtapa mafam ama oinaba honabada ngasigi mirol aikhoina honafam thoi Jahi kayagi mamangdagi lamdam asida narolda changsillakiba mitop miyancha singna lamdam asi kudum channaba honarakle yalhau furup singna pamlibadi ekhoi punna nungsi chanana hingminnabaduni ekhoina pamliba asigi mayokta mitop singna yalhau furup singda landarakpada India lengak amasung Central Force singna yengduna leiri Asigumba tanja asi yausilaklaba fawada lamdam asidagi mitop khandoktana mikok thiba haibasi yalhau furup sing muthatnabagi achoba machak ama oirakani lonina census tawba matamda ayat apan pirakpa sing faduna chairak pigani haiduna lengak asina fongdorakpa wafam sing asi angakpani miyamna pamdaba thabak chatharakpa tarabadi boycott tawba haibasi masana taraba wafam amani haiki Mifam aduga mari lenina JFD gi convener Jitendra Ningombana haikibada yalhau furup singi yaifanaba lengakna lawgadaba thodang lawdraba matamda civil society organization singna lengaki mathakta pressure piba mahausani CSO singna lawriba thodang leibak asigi yaifanabagi damaktani lamdam asida mapal lamdagi narolda janglakiba mitop miyancha singna lamdam asigi yalhau furup singda landaduna mamal yamlaba micham kaya asi ana yaure Yum kai kaya maina tumna thadokibadagi miyoi listing kayana masagi maramda refugee amagum relief camp singda changsafam loduna wana khangli asigumba kaya asina ikoi emotion da chatpa yaraktaba reality da yumfam oiraga chatpa mathau tarakpa maramna ikoi pumnamakna lamdam asi kannaba honabada kari thodang logadagi haibadu munna khanaba mathau tai loinena lengak asina thawrang lakliba mikok thibagi thabak asi yamna fava thabak ama oidabasu lamdam asigi miyamna karigi yaningdribano haibasi lengak asina khangfam thoi mikok thibana lamdam adugi chawkhat thawrang tawbada hena kumang sausin gadoribani adum oinamak mitof khandoktana mikok thibadi ekhoina yaningde lamdam asida narol de changlakliba Mitop miyancha sing hana khandoklaba matung mikok thibagi thabak asi chathabiyu haizabani yalhomi singi sakthung munduna hingani khanduna changlakiba mitop sing khandoktana karamna niyom chumna mikok thiba ngamgadoribano haiki Private school kharana mahairoi singbu lalonpot oina seasonariba si kudakta lefkadabani KSA Leivak asigi tangdu leitadaba fibam amadi sufam nomfam leitabagi awaba kaya mayuk naduna leiringai charaksida private school kharana mahairoi singbu lalonpot oina onthorak libasi lepkadabani mahairoi singna atopa mahailoi sangsingda makhatana mingchannabagi thawrang tawringai charaksida private school kharana mahairoi singi admit card mark sheet amadi mari lenaba maru oiba documents sing lownaba tawrakpada Lawfam thokdaba sel lawribasi khudaktagi lefkadabani lawshinkiba sel sing handokadabani haina KSA headquarter gi secretary HRD Sinam James na thadorokpa cherol amana hairi cherol asina makhata na haribana mahiroi singdagi board amasung council na exam form fill up tawada yauzaraba mark sheet fee sing asi private school sing na lawfam thokdaba maongda lawba amasung mahiroi singi maru oiba document haibadi transfer certificate Provisional certificate na chingba documents sing lawbada lawroi daba sel kaya lawba amadi school sing na mahairoi amadi mama mapa oiba sing da sel piba ngamdragana mahairoi singi documents sing pithok daba amasung documents sing lawbagi matam akaknaba piraga piriba matam adugi manungda documents sing adu lawthok haudabadagi lawfam thok daba fine kaya lawduna karisu khangzadraba mahairoi sing amasu mama mapa oiba singda hena waba piba ama chatharakle maram aduna school singna maram chadana lawsin kiba fee handokadabani amasung mahairoi singi documents sing adu pithokadabani karigumba hariba thabak asi matam chana pithoktrabadi maduda thoklakpa afa fatagi tekchak pumnamak school singna daite pugadabani amasung
ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯞ ꯑꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ HSLC exam amadi higher secondary exam da compartmental amadi improvement da lakiba mahairoi singi akhanaba seat school college singda akhanaba seat khakadabani amasung hariba hiram asida mari lenaba education as amadi Department of Higher and Technical Education Manipurna lamdam asida leiriba school sing college singda madam chana khanghan biduna hariba Maraibak tihauraba mairoi singa sigi khanbiduna makhoibu makhatana mahitam hannaba lambi sinbiyu haina KSA na pungning jingsali haina ruba tawdana school amasung college singna compartmental amasung improvement exam thariba mahairoi singi seat reserve tawduna thambiyu hari